Ngasisu another topic no aba topic amaga loren ma wat no story ngasi topic si kainai kanda koina super power in hainari ba US ki atum daba weapon powerful aba weapon ong thamjagi mayam tab su mayam yobi ramagani aduga ta da shobi ramani haitare hectar matam da ta da wai taragati ko hectar matam da sidi fiction movie gumba film gumba da Hollywood movies gumba da yawbadu ni kan khalakadaba weapons ngakta ko ama thamjagi mawdi kaino hatakta US na Iran gi mafam ahum nuclear site mafam ahum da bombing tawgiba madugi bomb du purakpa the B2 spirit bomber hang khangnari ba masigi weapon khulai sinaitar video footage kaya amagi magi adagi magi promo demo kaya amdu ubirama yare amadu yeng matam pitur pikpa malangani ko adurate yamna sawi yamna sawba amuba machugi airplane amakhakni sekpi gi mong tawba haitar mamingna the B2 spirit bomber haiba bomber plane asi asuki matik super sneaky oi asuki matik haising haitar marabdi higher plane sina enemy gi means yakna bagi country lana matamda yakna bagi radar system na tik tik to bangam da pai gi basung uhudabi ni hari atopa anaiba feature ma haitaraga dimu matam sangna for a long time haitare ma dum fly to pai bangam without magi happy gas magi full kano sin loidan haitare without stopping adum refuel to wi khudong sab su lei ko khoi atopa plane na paraga ma tawra haitare mana pai do se mana tawgodor ba target to yoramani whole country is passing tawraga power ga magi enemy country du ki magi target from the background thadar maga mu background halakpa suli le to mai target to dang yoramaga amu halakpine adugo khoi sa thiri ji kai noi kan da makhoi na pami ba yakna bagi country ama leiba amagi moina thugai ning ba target mafam lots of targets mayam si thugai na ba matugi matik sa in a bomb sing puba ngam hari anta Iran da thaja kiba nuclear site thugai kibagi bomb adum badan nataba atopa super nuclear bombs kayam suma it can carry puba ngam ko adun hariba bitu speed bomber sen nong thakidi bhut pret tamna line ni hari adun mathangi point lawda dringi mamang da koi gi hariba koi gi nuclear ma thana na ba strike tawna or missile kanom ka na hona ba si three way da lei sumaina puning bomb puraga moi gi target ma pham di yoraga thadaruba ma using airplane haitar like this aduga moi gi ising dagi mu kapakpa ising to water to lane haitar aduga mana lane to lane using rocket khoi missile kano sing sinaraga haitar ko bomb da ba thar ka doi sumai lei mathang ani subada the Ohio class submarine haise hariba sisu yamna sawba underwater boat amani adu boat haraga common boat kumana tieko it's not just a common boat it is one of their super weapon haitar adu higher boat sida Trident 2 nuclear missiles haiba special rocket se 20 puru sale 20 pan matam yam daba mambai wani ko amamom gi power sidi asuki matik haini hai litra haitar city amadi dum khudak ta Iran uful olandoi ni ko hariba submarine sigi coolest part na kaino hai kanda ngasagi khoi gi B2 spirit bomber down atia da mine pai matam da unseen oiba aduga radar system na ubhaba ngamdabi type haitar masu ising manung sida months and months sabam phagolta dum leiba ngame haitar without notice haitar adun ising manung dum leigani aduga dakar ora kandani man strike tor ka toiba kap thor ka dois adun magi su tongan ma maming ama tholi ising manungi aruba ayamna lubu mafam ising manung samudra manungi silent monster ni han khangne aduga ahum suba most powerful weapons in kaino ai kanda the Minuteman 3 missiles ni ko haribisi su aiding solve padana solve zen rocket ni ko haribisi space da fana yang wang na tum kakhat pa ngami haitar aduga magi yang bagi sang si haid magi speed ki sang si su asuki matik yang koi swai da fana yang ga hinari ba most speeding bullet tagi 23 times faster oi hai aduga mana pai bagi distance ki sang sina more than 8000 miles hena lana pai ba ngami Kiam tuna, amasung katai dana katai po kiam lap na pai bang amagi hai bagi sang si kainoi kanda New York City dagi na China phaw pai ba matam sida only it will take 30 minutes within 30 minutes ta hai rocket sina dum yobang amani hai tare from New York City to China aduga magi khwaidagi scariest part na kaino hai kanda once ma se launch tograba we can never stop it akhon thingba ngamaro hai tare hai rocket sina many number of bombs kaya am carry chobang ami mafam target kaya am amukta da thuai bang ami hai tare sengna madi phana punaba sungam ngam dre hai tare sini ngasigi mayam thamjani ba topic nuai noi comment drop tobiramo makha tana nuai ba education ga mail na ba sing science to oibe yai facts sing oibe yai nuai ba content kaya polo laksagi mayam bo mukana khuram jare